Online Manipur ki Pao miyeng tabiro pumna puthoi lai shramna khurumjari ahanbada Maruoiba Pao Manipur thokliba lan asi athuba matamda center Erangna lotion biu haina minister amadi MLA kharana BJP national president da aiba cherol pisinkhre Mamang chahi 2023 gi May ahumdagi hoduna Manipur da thokliba kangluf anigi oiba lana si Central Erangna miyeng changbiduna athuba matamda waroisin purangna bahona biu haina minister amadi MLA kharana Bharat ki prime minister da aiba cherol ama numit kharani gi mamang da pisinkhre haiba leiringai cherak asida ngarang October 10 dasu BJP gi national president JP Nanda dasu Manipur gi MLA amadi minister khara su khuyek piduna cherol ama pisinkhre haidi pauche asina phangba pau gi matung inadi thagi asigi kunda BJP ki national president JP Nanda da pisin ki cherol aduda Manipur thokliba lana si loisina batangai fadana Central Erangna kanma miyeng changbiu mamang chahi gi May ahum dagi lamdam asida thokliba lana si lakshinnaba Central Erangna ki maikai dagi Manipur da Central Security Force lising kaya thajinduna ngak senbagi thabak lokhatli adubu madugi kanaba hojik fawbo fangdri mamang chahi gi May ahum dagi haukiba irang asina maram oiraga hojik fawbagi oina miyoi chani gi mathakta sikre miyoi lising humpu henbana mayum makai thadok pigi badagi Lanjena duna relief camp sing da sangza famlau duna lairi Makhoi ki pendaba sing amadi mikap mirau khol sing hojik su leptuna taba fangdi hojik maitei amadi kuki ani gi marakta chathariba lana si hena chauthoraktuna Kukisingi na maitei singi mathakta rocket amadi drone bombing season duna landarakli madugi mayek senglaba khudamdi handak kautruk amadi moirangda nupi amaga ahal amaga sikhiba aduni haina BJP gi national president JP Nanda da pisin khiba cherol aduda palli hairi Amarom da pisin kiba cherol aduda palliba hairiba wafam sing adudi Manipur da thokliba lana sigi marumda khulai paiba khutpu singna micham miyam faba punba sel khaiba demand tauba highway da cheliba gari singdagi nongmai chindol da tax loba yumlakta bom langsinba nongmai kapsenba amadi mi hatpa fawba yauna crime kaya chatharakli thawong sing asina potchai yonba dukan sing thong lonarakpa atopa state da karbar hongkiba potchai gi mamal khangwang wangkhalakpana maram oiraga leibak miyamna awaba fibam amada hingli awaba mayok nariba miyamna sufam nomfam leiraktabana maram oiraga kangauna duna punsi amada leiri Lana sina maram oiraga state asigi revenue tax collection ngamdabana chauna awaba mayok nari oiraliba fibam asi maru oina BJP lengakta yauriba minister amadi MLA singda miyamna thajaba thamlaktabaga loinana irang asi loisinduna lamdam asida santi purakpa ngamdribasi minister MLA sing fam thadokpiro haiba miyamna kholaulauba haurakle maram aduna Manipur kanba amadi BJP lengakpa kanba haibasi ekhoigi thaudangni haibasu cherol aduda palli hairi cherol aduda aroibada pallibadi Manipur da hojik oiriba tangdu leitra draba fibam amasung kanglufani gilana si military gi oiba thawrang natraga security force thijinbana warosin prokpa ngamloi irang asi makhata na chatharaklabadi leba asigi oina mention ba ngamloi dauba Yamna chauna mangjaba ama oirakpa yai maram aduna kangluf ani gilana si famin aduna wari sanaba amadi maram chaba thabak thoram sing lokhatpana mahausagi punsida hanjilhanba ngamgani loinana aina yadaba mawongda thabak tarokliba singi mathakta chapchaba action lokhatpaga Hojiki oina yamna tangai fadaba khongthang oigani maram aduna miyamgi mihut oiriba singna thamliba wafam sing asi athuba matamda tangai fadana Manipur da thokliba lana si loisina bathabak lokhatpiyu loinana matam leiringaida Manipur kannaba stakeholder pumnamakka santigi wari sanaba tharang lokhatpiyu haina su cherol aduda palli hairi Erangna Mang Takhankhraba singi yum lising tare chanaba center na khangalaklei Central Government ki Rural Development and Panchayati Raj Ministry na New Delhi da Manipur ki Chief Minister Dr. Binit Yose da Manipur ki Kanglup ki Erangna yum kai Mang Takhankhraba yum lising taret ki Anouba yum sanaba Special Finance Package oina Pradhan Mantri Awas Yojana PMAY scheme gi makhada sanaba khangalakpaga loinana numit 15 ni gi manungda mayum makai leitaba imung singdagi document sing ministry da tharaknaba khangalakle haina news agency gi pau mana hairi Pao sina makha taribadi Manipur Erangna irang asina maram oiraga Central Erangna akhanaba sel thumgi package asipi na bataubani haukiba chahi gi May ahum dagi kangluk ki irang asina puna yum kai lising 13 ga chamaga sumna ahum maina chaki masigi manungda yum lising 3 ga chamanga ga humpu mapan na tugai ki haibaga loinana Manipur gi tongan ba police station singda irang asiga mari leinana case lising 13 ga chanipan marfu tara nithoi register tauki hairi